The Masigi Toromasida, Pungning Warol, Hariba Toromasigi, Akanaba, Education Mari Lanaba, Toromama, Miyangi the Matokodol Puduna Luxury. Nasigi Toromasigi the Mak, Ekai Konajaraba, Ekon Hazarubada, Surjit, Tok Jom, Aduga, Mak Sinfamzi Amni Yamkre, Adubu, some Labna Mayamaraktigam Hizarabada, Secretariat Member All India Forum for Manipurgi, All India Forum for Rights to Education, AIFRTE, Haina, Kangnaba, Aduga, editorial member, Sigisu, Reconstructing Education Gishu, Haitare from Siam Yamgre, Aduga. Ahan Maktada, Sir Surjit, Diamond Radio, Gipung, you are all Torum Sidakun Hajarubada, Yabirapamadi, Masigidam Matam Pibi Basigidama, Hania Litan Tagachari. Asigi Torum Sigi was a Hanmada, Quina, Tamjaning Wafam Sing, Asigi, topic Sigi Haitare, Masida, Aquina, Ahanma Maktada, Equigi, Ahanma Miamda Quina, NEP 2020, Haribasi, Masikarino, Havasi, Maruina, Masimatang Yana Motung Tambu. Hoi, Quai Puna Maktagi, NEP 2020 Matanda. I wapam tamzadring imamanda. Diamond Radio bu tabiriba kwai kibiki mafamda. Aina yam no look na kai kunna bu cheri. Amadi Diamond Radio gi togu biriba kwai na ujen susu. Ay yam tagat perform dokseri. NEP 2020. Shamna hairabada masi National Education Policy 2020. Nungaiba pauni, yaipaba pauni, ay kwai gi Angang Singitama education policy ama hojik lairiba government sina puthokpire I tabada nuairoidaba kana shu leite ai hane hanba maktada NEPC karamna lakibage haibidu matangda ai samlapba haukiba chahi manga muksi samlappa warol matang thamjage akhoi hojik lairiba government shi lakraba matungda 2005 ki 31st October da akhoi government shigi lising makada order makap tholai madudi khoi NEP 2020 se semna bagidama Dr. Subramanian committee haidana magi chairperson makada tholkiba committee sina 31st October da NEP 2020 sembagi mahaki order si phangaba matungda 24th November da amu NEP 2020 sembasi masi kitang thumali aduna NEP 2020 sembagi mahuta matam tu da NEP 2020 haidri NEP ai samna NEPC National Education Policy haibani adu sangna haibagi mahuta NEP adum haijake mayamna NEP hairagadi National Education Policy ni haibasi mayamgu wakhalda thambiyo 24th November 2015 da evolution of NEP haidana committee mashemi committee sina April thagi aroiba 2016 da mahaki report pisali laibak thibadi 250 page ki report si mayamna panabagi dama public domain da thambi khite adom moina mak social media da masi lik torok padagi aikoi akhanaba aikoi kharadadi masi copy leijai adom moina mak officially di release taw khidrabani madugi matungda 2016 gi April da aikoi gi 2017 gi June tha da astrophysicist aduga yamna maming lairaba Dr. Kasturi Ringan gi makhara committee masemi hairiba committee sina ekoi May thagi 2019 da chaurakna chahi amaga thani panmu nainaraba matungda yamna matik mayai kanba committee gi report ama pisali masi chaurakna 484 pages ni aduga 2019 gi hoki besahi gi October thada sanglaba 484 page ki report si samjal laga 55 page ki NEP 2019 final haidana mithon document ma thorai document si mayamna panai document si paraba matungda government ta magi mod pisan nai madugi matungda chatli besahi si gi January 2020 da NEP 2020 draft paper haidana amam thorai machine page 60 mukni masi mayamna kupna nainaki
ꯍꯧꯈꯤꯕꯗ ꯊꯣꯛꯈꯤꯕ ꯃꯌꯥꯝꯗꯨꯗꯒꯤ ꯃꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯀꯨꯞꯅ ꯃꯌꯥꯝꯅ ꯅꯩꯅꯕ ꯄꯦꯄꯔꯅꯤ ꯍꯥꯏꯗꯅ ꯑꯩ ꯊꯝꯖꯒꯦ ꯑꯗꯨꯒ ꯆꯠꯂꯤꯕ ꯆꯍꯤ ꯑꯁꯤꯒꯤ ꯖꯨꯂꯥꯏ 29ꯗ ꯀꯦꯕꯤꯅꯦꯠ ꯃꯤꯐꯝ ꯑꯃ ꯗꯦꯜꯂꯤꯗ ꯍꯧꯖꯤꯛ ꯑꯣꯅꯔꯦꯕꯜ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ PM ꯃꯣꯗꯤꯒꯤ ꯂꯤꯆꯤꯡ ꯃꯈꯥꯗ ꯃꯥꯒꯤ ꯆꯤꯌꯔꯄꯔꯁꯟꯒꯤ ꯃꯈꯥꯗ ꯀꯦꯕꯤꯅꯦꯠ ꯃꯤꯇꯤꯡ ꯑꯃ ꯐꯝꯃꯕ ꯃꯇꯨꯡꯗ NEP 2020 ꯑꯁꯤ ꯑꯦꯄ꯭ꯔꯨꯞ ꯇꯧꯈ꯭ꯔꯦ ꯍꯥꯏꯗꯅ 2020ꯒꯤ ꯖꯨꯂꯥꯏ 29ꯗ ꯃꯤꯌꯥꯝꯅ ꯈꯪꯍꯜꯂꯛꯈꯤ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯖꯨꯂꯥꯏ 29ꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯑꯩꯈꯣꯏꯅ ꯈꯟꯖꯔꯤꯕ ꯖꯅꯋꯥꯔꯤꯗ ꯄꯨꯊꯣꯛꯈꯤꯕ NEP 2020ꯁꯤ ꯁꯣꯏꯗꯅꯃꯛꯀꯤ ꯑꯣꯏꯔꯝꯒꯅꯤ ꯈꯟꯕꯒꯤ ꯆꯤꯡꯅꯕꯗꯨ ꯃꯊꯪ ꯅꯨꯃꯤꯠ 2030ꯗ MHRDꯒꯤ ꯋꯦꯕꯁꯥꯏꯠꯇ ꯗ꯭ꯔꯥꯐ ꯑꯃꯃꯨꯛ ꯊꯣꯔꯛꯈꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯅꯩꯅꯒꯗꯧꯔꯤꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ NEP 2020 ꯍꯥꯏꯅꯁꯨ ꯈꯪꯅꯕ ꯑꯗꯨꯒ ꯀꯦꯕꯤꯅꯦꯠꯅ ꯑꯦꯄ꯭ꯔꯨꯞ ꯇꯧꯈ꯭ꯔꯕ ꯗꯣꯀꯨꯃꯦꯟꯠ ꯑꯁꯤ ꯆꯥꯎꯔꯥꯛꯅ 65 ꯄꯦꯖꯒꯤ 30th July 2020ꯗ ꯋꯦꯕꯁꯥꯏꯠꯇ ꯊꯥꯒꯠꯂꯛꯈꯤꯕꯁꯤꯅꯤ ꯃꯁꯤ ꯑꯩꯈꯣꯏꯅ ꯑꯦꯄ꯭ꯔꯨꯞ ꯇꯧꯈꯤꯕ ꯗꯣꯀꯨꯃꯦꯟꯠ ꯁꯤꯃꯛꯅꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯌꯥꯅꯩ ꯒꯣꯚꯔꯟꯃꯦꯟꯠ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅꯁꯨ ꯃꯁꯤ ꯌꯦꯟꯊꯣꯛꯏ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯆꯍꯤ 5 ꯆꯪꯅ ꯁꯦꯝꯒꯠꯈꯤꯕ NEP 2020 ꯍꯥꯏꯕꯁꯤꯒꯤ ꯃꯇꯥꯡꯗ ꯅꯩꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯨ ꯉꯁꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯊꯝꯖꯔꯤ ꯍꯣꯏ ꯃꯁꯤꯒꯤ ꯋꯖꯥ NEP ꯍꯥꯏꯕꯁꯤ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯅꯦꯁꯅꯦꯜ ꯏꯖꯨꯀꯦꯁꯟ ꯄꯣꯂꯤꯁꯤ 2020ꯒꯤ ꯃꯁꯤꯒꯤ ꯃꯔꯤꯗꯅꯤ ꯑꯩꯈꯣꯏꯅ ꯉꯥꯡꯖꯔꯤꯕ ꯇꯣꯄꯤꯛꯁꯦ ꯑꯗꯣ ꯃꯌꯥꯝꯅ NEP ꯁꯤ ꯃꯁꯤ ꯃꯌꯦꯛ ꯁꯦꯡꯅ ꯏꯈꯪ ꯈꯪꯗꯕꯒꯨꯝꯕ ꯑꯗꯨꯝ ꯈꯔ ꯈꯔꯗꯤ ꯂꯩꯅꯩ ꯍꯥꯏꯖꯔꯤꯕ ꯑꯗꯨꯅ ꯃꯔꯛꯁꯤꯗ ꯍꯧꯖꯤꯛꯁꯤ ꯃꯁꯤꯒꯤ ꯃꯦꯟ ꯑꯣꯕꯖꯦꯛꯇꯤꯚ ꯍꯥꯏꯇꯥꯔꯦ ꯃꯁꯤ ꯈꯖꯤꯛꯇꯪ ꯁ꯭ꯋꯥꯏꯁꯤꯒ ꯈꯤꯇꯪꯒ ꯍꯥꯏꯕꯤꯔꯝꯃꯨ ꯑꯗꯨꯒ ꯃꯌꯥꯝꯗ ꯑꯩꯈꯣꯏ ꯇꯥꯕꯤꯔꯤꯕꯁꯤꯡꯗ ꯃꯔꯨꯑꯣꯏꯅ NEP ꯁꯤ ꯃꯁꯤ ꯏꯖꯨꯀꯦꯁꯟꯒꯤ 2020ꯒꯤ ꯄꯣꯂꯤꯁꯤꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤꯒꯤ ꯃꯇꯥꯡꯗ ꯈꯔ ꯃꯔꯤ ꯂꯩꯅꯅꯕꯗꯤ ꯈꯤꯇꯪ ꯍꯥꯏꯕꯤꯔꯦ ꯑꯗꯨꯒ ꯃꯦꯟ ꯑꯣꯕꯖꯦꯛꯇꯤꯚꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ ꯑꯃꯇꯪꯒ ꯃꯁꯤ ꯑꯗꯨꯒ ꯌꯥꯝꯅ ꯈꯪꯗꯕ ꯌꯥꯗ꯭ꯔꯕ ꯃꯔꯨꯑꯣꯏꯅ ꯑꯣꯖꯥꯁꯤꯡ ꯂꯩꯕꯤꯔꯤꯕ ꯂꯥꯏꯔꯤꯛ ꯇꯝꯕꯤꯔꯤꯕ ꯇꯥꯛꯄꯤꯔꯤꯕ ꯂꯝꯗꯝꯁꯤ ꯂꯩꯁꯤ NEP ꯁꯤꯒꯤ ꯄꯣꯂꯤꯁꯤꯁꯤ ꯌꯥꯝꯅ ꯈꯪꯕꯁꯤ ꯈꯔ ꯍꯦꯟꯅ ꯂꯩꯔꯝꯒꯗꯕ ꯏꯃꯥꯟ ꯃꯥꯟꯗꯕꯒꯤ ꯃꯑꯣꯡꯗꯁꯨ ꯂꯩ ꯈꯔ ꯃꯦꯕꯤ ꯂꯩꯔꯝꯕ ꯌꯥꯏ ꯑꯗꯨ ꯈꯔ ꯍꯦꯟꯅ ꯍꯧꯒꯠꯂꯛꯂꯤꯕ ꯖꯦꯅꯦꯔꯦꯁꯟ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯗꯨꯒ ꯔꯦꯗꯤꯑꯣ ꯇꯥꯕꯤꯔꯤꯕ ꯃꯔꯨꯑꯣꯏꯅ ꯃꯍꯩ ꯇꯝꯂꯤꯕ ꯁꯤꯒꯨꯝꯕ ꯑꯗꯨꯒ ꯁꯤꯒꯨꯝꯕꯒꯤ ꯂꯝꯗ ꯂꯩꯔꯤꯕꯁꯤꯡꯅ ꯈꯔ ꯍꯦꯟꯅ ꯈꯪꯅꯅꯕ ꯃꯦꯟ ꯑꯣꯕꯖꯦꯛꯇꯤꯚꯁꯤ ꯑꯣꯖꯥ ꯈꯤꯇꯪ ꯍꯥꯏꯕꯤꯌꯨ ꯍꯣꯏ ꯑꯩ ꯑꯣꯕꯖꯦꯛꯇꯤꯚꯁꯤ ꯍꯥꯏꯕꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯔꯨꯛ ꯑꯍꯨꯝ ꯊꯣꯛꯅ ꯈꯥꯏꯗꯣꯛꯆꯒꯦ ꯑꯍꯥꯟꯕꯗꯅ ꯚꯤꯖꯟ ꯑꯅꯤꯁꯨꯕꯗꯅ ꯑꯣꯕꯖꯦꯛꯇꯤꯚ ꯑꯍꯨꯝꯁꯨꯕꯗꯅ ꯒꯣꯜ ꯄꯥꯕꯤꯔꯤꯕ ꯑꯃꯗꯤ ꯅꯩꯅꯕꯤꯔꯤꯕ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯑꯩꯅ ꯋꯥꯐꯝꯁꯤ ꯊꯝꯖꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ NEPꯒꯤ ꯚꯤꯖꯟꯁꯤ ꯃꯁꯤꯅꯤ ꯍꯥꯏꯗꯅ ꯄꯦꯔꯥꯒ꯭ꯔꯥꯐ ꯑꯃ ꯏꯕ ꯂꯩꯇꯦ NEPꯒꯤ ꯑꯣꯕꯖꯦꯛꯇꯤꯚꯁꯤ ꯃꯁꯤꯅꯤ ꯍꯥꯏꯗꯅ ꯇꯣꯉꯥꯟꯕ ꯄꯦꯔꯥꯒ꯭ꯔꯥꯐ ꯑꯃ ꯌꯥꯎꯕ ꯅꯠꯇꯦ NEPꯒꯤ ꯒꯣꯜꯁꯤ ꯃꯁꯤꯅꯤ ꯍꯥꯏꯗꯅ ꯇꯣꯉꯥꯟꯅ ꯊꯝꯕ ꯅꯠꯇꯦ ꯑꯗꯨꯅ ꯃꯁꯤ ꯀꯌꯥꯔꯛ ꯍꯟꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯄꯥꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯃꯊꯛ ꯑꯃꯗꯤ ꯃꯈꯥ ꯑꯅꯤꯃꯛꯁꯤ ꯀꯌꯥꯔꯛ ꯍꯟꯅ ꯀꯝꯄꯦꯔꯤꯖꯟ ꯇꯧꯔꯕ ꯃꯇꯨꯡꯗ ꯁꯨꯞꯆꯟꯅ ꯊꯝꯖꯕ ꯚꯤꯖꯟꯅꯤ ꯑꯍꯥꯟꯕ ꯚꯤꯖꯟꯗ NEPꯅ ꯏꯟꯗꯤꯌꯟ ꯁꯣꯁꯥꯏꯇꯤꯁꯤ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯗ ꯂꯩꯔꯤꯕ ꯈꯨꯟꯅꯥꯏ ꯄꯨꯝꯅꯃꯛꯁꯤ ꯅꯣꯂꯦꯖ ꯁꯣꯁꯥꯏꯇꯤ ꯑꯣꯏꯍꯟꯅꯕꯒꯤ ꯃꯪꯂꯥꯟ ꯑꯃ ꯃꯪꯉꯤ ꯑꯗꯨꯒ ꯑꯅꯤꯁꯨꯕ ꯚꯤꯖꯟꯗ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯏꯟꯗꯤꯌꯥꯁꯤ ꯃꯥꯂꯦꯝꯒꯤ ꯊꯥꯛꯇ ꯆꯥꯏꯅꯥꯒꯤ ꯍꯦꯛ ꯃꯊꯪꯗ ꯊꯥꯔꯠ ꯂꯥꯔꯖꯦꯁ ꯏꯀꯣꯅꯣꯃꯤ ꯑꯣꯏꯒꯗꯕꯅꯤ ꯍꯥꯏꯕꯒꯤ ꯑꯩꯈꯣꯏꯒꯤ ꯑꯆꯦꯠꯄ ꯋꯥꯈꯜꯒꯤ ꯃꯪꯂꯥꯟ ꯑꯃ ꯁꯥꯒꯠꯂꯤ ꯑꯗꯨꯒ ꯑꯍꯨꯝꯁꯨꯕꯗ ꯃꯨꯁꯂꯤꯝꯅ ꯂꯥꯛꯇ꯭ꯔꯤꯉꯩ ꯑꯗꯨꯒ ꯏꯟꯗꯤꯌꯥꯅ ꯊꯥꯖꯅꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯌꯥꯝꯅ ꯃꯔꯥꯡ ꯀꯥꯏꯔꯤꯉꯩ ꯒ꯭ꯂꯣꯔꯤꯌꯁ ꯄꯦꯔꯤꯌꯗ ꯑꯣꯐ ꯗꯤ ꯏꯟꯗꯤꯌꯟ ꯁꯤꯚꯤꯂꯥꯏꯖꯦꯁꯟ ꯍꯥꯏꯗꯅ ꯃꯇꯝ ꯑꯃꯒꯤ ꯃꯦꯗꯤꯌꯦꯕꯜ ꯄꯦꯔꯤꯌꯗꯀꯤ ꯏꯟꯗꯤꯌꯥꯒꯤ ꯒ꯭ꯂꯣꯔꯤꯗꯨ ꯑꯃꯨꯛ ꯍꯟꯅ ꯔꯦꯁꯇꯣꯔ ꯇꯧꯒꯗꯕꯅꯤ ꯍꯥꯏꯕꯒꯤ ꯑꯦꯖꯦꯟꯗꯥ ꯑꯃ ꯍꯥꯏꯔꯤꯕ NEP 2020ꯁꯤꯒꯤ ꯂꯃꯥꯏ ꯈꯨꯗꯤꯡꯗ ꯃꯃꯤ ꯇꯥꯏ ꯑꯗꯨꯒ ꯏꯔꯣꯏꯅꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯃꯥꯒꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯅꯦꯜ ꯃꯦꯟꯗꯦꯠꯇꯁꯨ ꯐꯨꯜꯐꯤꯜ ꯇꯧꯒꯗꯕꯅꯤ ꯍꯥꯏꯕꯒꯤ ꯁꯤꯒꯨꯝꯕ ꯃꯌꯥꯡꯂꯦꯟ ꯑꯣꯏꯅ ꯆꯥꯎꯔꯥꯛꯅ ꯃꯔꯤꯁꯤ ꯑꯩ ꯊꯝꯖꯒꯦ ꯑꯣꯕꯖꯦꯛꯇꯤꯚꯇ ꯃꯁꯤꯒꯤ ꯑꯣꯕꯖꯦꯛꯇꯤꯚꯁꯤꯗꯤ ꯐꯥꯔꯁꯀꯤ ꯆꯦꯞꯇꯔꯒꯤ ꯐꯥꯔꯁ ꯄꯦꯔꯥꯒ꯭ꯔꯥꯐꯇꯒꯤ ꯑꯗꯨꯝ ꯍꯧꯔꯕ ꯑꯩꯈꯣꯏꯒꯤ ꯍꯥꯏꯂꯥꯏꯠ ꯇꯧꯔꯕ ꯑꯣꯕꯖꯦꯛꯇꯤꯚꯅꯤ ꯑꯍꯥꯟꯕꯗ ꯏꯪꯂꯤꯁꯇ ꯍꯥꯏꯔꯒ ꯍ꯭ꯌꯨꯃꯦꯟ ꯄꯣꯇꯦꯟꯁꯤꯌꯦꯜ ꯃꯤ ꯑꯃꯒꯤ ꯏꯁꯣꯔꯅ ꯄꯤꯊꯣꯛꯄꯤꯔꯛꯄ ꯃꯥꯒꯤ ꯁꯛꯇꯤꯁꯤ ꯂꯣꯏꯅ ꯐꯨꯗꯣꯛꯄ ꯉꯝꯕ ꯑꯅꯤꯁꯨꯕꯗ ꯃꯥꯟꯅꯕ ꯊꯥꯛꯀꯤ ꯑꯣꯠ ꯅꯩꯕ ꯌꯥꯎꯗꯕ ꯁꯃꯥꯖ ꯑꯃ ꯁꯦꯝꯕ ꯏꯀ꯭ꯋꯤꯇꯦꯕꯜ ꯑꯦꯟड ꯖꯁ ꯁꯣꯁꯥꯏꯇꯤ ꯑꯍꯨꯝꯁꯨꯕꯗ ꯅꯦꯁꯅꯦꯜ ꯗꯤꯕꯦꯂꯞꯃꯦꯟꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄ꯭ꯔꯥꯏꯌꯣꯔꯤꯇꯤ ꯄꯤꯈ꯭ꯔꯦ ꯑꯗꯨꯒ ꯃꯔꯤꯁꯨꯕꯗ ꯑꯩ ꯀꯣꯟꯅ ꯑꯃꯨꯛ ꯃꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯑꯩ ꯍꯥꯏꯖꯒꯦ 21st century skill 21st century skillsꯤ ꯌꯥꯝꯅ ꯇꯣꯏꯅ NEP 2020ꯗ ꯄꯟꯕ ꯋꯥꯐꯝꯅꯤ ꯑꯗꯨꯝ ꯑꯣꯏꯅꯃꯛ 21st century skillsꯤ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ
NEP na karamna haibage haibaside ai konamuk thamjage aduga goals masi best education system in the world haibasi 2040 da India gi oigadavani haibasima achetpa goal ama thame ani sibada sustainable development goal 4 hairiba sustainable development goal 4 si India na shu aikhoi masi op tawhrabani aikhoi masi yakhrabani masi 2030 gi manungda phangadabani haiba masi ga iroina na gross national enrollment rates GER haire ka su khamnaba that means lairik tambaga lairik tamtabagi ratio se masi 100% hoiba by 2030 that means India da lairik tamdaba mi haibasi aikoina mai thalaga thibada khangdaba haibasi 2030 da thokadabani haiba ma goal mari shubase masi yam important way kon khana bata ai laksage Sanskrit by all people in India India da Sanskrit ngangbangam daba khangbangam daba haibasi angang riba generation si dati yahulagum si haibagi magi agenda ama koi NEP 2020 sida thame machine koi gi vision si aina chawrapna sarup ahum thongna khaido gi thamjabani hoi maroina jaw makha mu tajarakada koigi NEP 2020 gi koigi main feature haitare masi matang da kitang haibi biabra masi ga tanga nolokchari hoi mayamna shu koigi kana umna yamna langtakna na nungaina aduga kana umna khara chingrap tawna haiba mage feature si chawrna feature tara mari manga lei adugi manungda e khangatlaga feature nipan gum mapni mai highlight tawjage samna explain tawdabida hoi ahan bada hujik lai riba structure si school level da koina 10+2 hai mashi anu basida 5+3+4 haidene structure masiam ani adagi di hujik lai riba sida school hai basina khwaitegi apikpa independent entity laijaba khwaitegi apikpa educational unit ni lower primary bu hairabasu upper primary bu hairabasu secondary bu hairabasu adugu NEP 2020 gi makhada school hai basi sub unit oirgani administration gi damak mahaksi smallest unit oiraroi madugi mahutta school complex haiba malani adagi ahum subda private school natraga government school na ngasi sizina gadaba thabaki damak fees lokhatpa yabada natana matungi sahi tara natraga kungi matungda sizina gadaba education gi damak sizina gani haiba fees asi sizina ba yahan bagi surplus fees gi provision malakani aduga hauzik lairiba sida tol tarabagi laita lairasingi haidana lairiba provision si laigani adum oinamak masi merit based oigani reservation haibasi lairaroi aduna hauzik lairiba ST SC minorities linguistic minorities religious minorities haidana aikoigi magi special privilege for social equity something what we call positive discrimination haibasi lairaroi madugi mahuta SEDG haidana socially economically disadvantaged group haidana ama identify tabakani matang sida ayam tena panjarange special economic zone haibigi provision ama lai adudagi university ki thakta hojik lairiba college aduga B.Ed college haibasing si masigi mahuta multidisciplinary university haibasina mahushilagani Manipur University da Thawal College natraga Imphal College na affiliate toba yararoi Manipur University su university ona laigani lairiba college sing sisu university onthok lagani adudagi mathangda structure se hujik lairiba sidagi hena centralized oiragani kayamuk yamna centralized oirapake haibududi kona amu ekhoi matam silawrasi adagi masigi mathangda triple P haidana public spirited philanthropic private partnership haidana amalakani masi private public spirited philanthropic partner kawi masi bu samna triple P haidana khoina thammi aroi bada FDI foreign direct investment si yam khudong jaba helak lagani hari basing jimagi man feature ni feature sing sigi manunda kari kari yawi bage habiti da khoina khar kupna naina bama sangra haidana thamjage hoi
oza yamna marui bangaktani masi asuk importance oirabase I don't think so masi gi knowledge sing se education ga natraga educationist ladiba aduga makhal tharak horok liba sing de soider masi knowledge yam leiramoina khale aduga so NEP 2020 gi aduga masi policy si matangda yam khangan janing ba haitare aduga masigi matang dasu aikoi gi marik chumba wafam si sumaina takpi na ba sei so mi si su yam tangi haitare adu ngasigi topic yam luba topic amani adu maroi na mahiroi singi yam na maroi ba aduga takpi tambiri ba oza singi su yam na maroi bani haibitare akhang mana khanga gasu aduga masigi matang da details akoi gi pulap yaurabang nahan ojana ingoda thabi rakiba madugi apun ba haitare NEP gi warol do haitare kana gumna paninga ba khangninga ba leiradi kadai da phangani mase ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯍꯥꯟꯅ MSRD ꯍꯥꯏꯗꯅ ꯑꯩꯈꯣꯏꯅ ꯈꯪꯅꯕ ꯍꯧꯖꯤꯛꯅ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯏꯖꯨꯀꯦꯁꯟ ꯍꯥꯏꯕꯁꯤ ꯋꯦꯕꯁꯥꯏꯠꯇꯁꯨ ꯐꯪꯒꯅꯤ ꯌꯥꯝ ꯂꯥꯏꯅ ꯐꯪꯉꯤ 2020ꯒꯤ ꯖꯅꯋꯥꯔꯤ ꯊꯥꯗ ꯊꯥꯒꯠꯈꯤꯕ ꯗ꯭ꯔꯥꯐꯇꯨꯃꯒꯤꯗꯤ 8 ꯁꯦꯗꯨꯜ ꯂꯦꯡꯒ꯭ꯋꯦꯖꯇ ꯆꯜꯂꯕ ꯂꯦꯡꯒ꯭ꯋꯦꯖꯁꯤꯡꯗꯗꯤ ꯇ꯭ꯔꯥꯟꯁꯂꯦꯠ ꯇꯧꯔꯒ ꯃꯁꯤ ꯑꯦꯚꯥꯏꯂꯦꯕꯜ ꯑꯣꯏꯔꯦ ꯃꯅꯤꯄꯨꯔꯤ ꯚꯔꯖꯟꯁꯨ ꯑꯦꯚꯥꯏꯂꯦꯕꯜ ꯑꯣꯏꯔꯦ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯩꯈꯣꯏꯅ ꯑꯦꯄ꯭ꯔꯨꯞ NEP 2020 सिटी हिंदी का इंग्लिश का दफंग बनाता ना अतई लैंग्वेज सिंह की फंगद्री अदो की ओजा सिंह ना ट्रांसलेट तो वगी पाव अदो डिपार्टमेंट ना मसी ट्रांसलेट तो वगी तौरी है भी जुता जे अदो ना मसी ख्वाई तकी लाइन फंग बया बजगा हायर गति मिनिस्ट्री ऑफ एजुकेशन की वेबसाइट वर बटन द नंबी रगा अदम खन बया ओके मिनिस्ट्री ऑफ एजुकेशन की वेबसाइट तकी हाइरिबसी NEP 2020 की पॉलिसी से मतंग ना कुपना खंबी निंगगदी mahiroi sing aduga mari leinaba sing na hairiba se irai laina khangma yagani aduga masum akoi gi minute khara leijaring asida ngasai gi akoi gi main feature sing sigi khangjaring ba matek khara uza matam sida logjagi aduga ahan bada akoi gi structures in both school and higher education gi matang se state da khachik tang amuk thambiu structures in both education both school and higher education haiba masi matang da khachik tang amuk thambiu higher education की से कितंग छेन खरा समझन न थमजगे अदुगा स्कूल की से तने कितंग पाक्तोक चाउथुक न थमजगे खोइगी बोट खोइगी एजुकेशन की से मसिदा ख्वाइदगी हल हनबदा अखोइना उगदबसी जी अखोइना लेरिबा प्री प्राइमरी हायर केसु खंगनबा नत्रगा अंगलवादी हायर केसु खंगनबा स्कूल सी मसी लेररोय अदुगा हौजिक लेरिबा primary class 1 degina class 5 pau thambasi masi su leiraroi adugi mahuta pre primary galwadi ga punchalaga chahi ahum dagina chahi nipan phawgi oiba foundational stage lakani hairiba foundational stage sida chahi ahum dagina nipan phawsi club to masi boy khoina foundational stage kawi adudagi ani subada ma chahi nipan lanthok laba matungda सही मापल दगिना सही तरा माथो साइ फाइव औसिना मसी प्रिपरेटरी स्टेज हाइदना थोली माना लेरमीबा क्लास दगिदी क्लास 3 4 5 सिलानी प्रिपरेटरी स्टेज सी हेक लांथोक पदा मिडल स्टेज हाइबा मलाकनी हाइबा मिडल स्टेज जिक लेरिबा क्लास 6 7 8 सिलाकनी मदुदगिदी सेकेंडरी एजुकेशन हाइबा मला अदुगा मसीदा स्कूल की से हाना थमजगे हायर एजुकेशन की से कोना लाक्सगे बा स्कूल की अनोबा स्ट्रक्चर फाउंडेशन स्टेज सही मंगा स्टेज सही अहुम अदुगा मिडल स्टेज सही अहुम अदुगा सेकेंडरी स्टेज सही मरी हाइदना थमक पसे मसी तोंगान बे स्कूल ओइररोय स्कूल हाइबसी तसेंगनमक्ति NEP 2020 की मखादा school as an independent autonomous entity later right makoi pumaksi school complex haibedu gi makhada lakani maduna school complex haibesi gi makhada kilometer manga dagina tara phawbu gi manung da laiba private amadi government school ani makpullaga school mayam si pulap punsallaga school mayam dugi manung dagi khwaidigi matik chare khanba school dugi head dugi makhada school complex si lakani masina structure ni governance ta masi kari da ahong bala katege haibudigi konnamu aikhoi thamna tawsi aduga hojiki school complex se
kilometer manga dagina tara phabugi manungda aikoina puchalakadribe school sing si hana leramiba school sing si gi manungda apikpa school satra yamdaba school infrastructure phajadaba school aduga aikoigi oja sing laitaba school natraga ojana hena leiraga ataisi laitaba school haibadi afaba school nattaba school macha macha singsi muthatlaga school complex sida punna makoisi merge tawrakpa ma natragana relocate tawba ma natraga abolish tawba ma that means school independent school amal leiraroi huji school complex ki makhada school singsi sub unit oina loina lakragani okay hoi makhata na mu school singsida huji khairingi sida ina sum mayamda pawdom janinga school singsida huji leiriba satragi mawongse masi natabeda satra makhal chawrakna ani lakani ahanbada mainstream student hojik kariba sumaina larik tamba kaba hojik tamliba sumaina kada tamba hojik tambiriba sumaina hojasina tambiba hojik tambiriba sigi mathakta hairiba satra singsida vocational education gi exposure pirakani aduga makhoida multidisciplinary aduga multiple interaction gi kudong jaba lakani adum oina ma hairiba mainstream education sida leiba satra satri sing mahiroi sing sikhatna apunba satri gi saktam oiroi satra sing si saruk ani thong khaidorakani amana mainstream student haibama amana student in the educational fold haibama hairiba educational folds ba khona multiple pathways korakani hairiba multiple pathways sida makhal marigi satra lakani ahan basina online student ani subasina open school da tamba angang sing ahum subasina vocational tamba angang sing mari subasina severely disabled children ki dama nama shwairaba tangai padana yumda tambida ba yadaba makhoi gi damakta homeschooling haibasi provision lakani aduna maram oidana huzik lairiba chhatra sing school da laibasina adum leijeraga school chatpa ngamdaba kangbu singdugi multiple pathways si thora aba matungda makhoi singsida enroll tawba angang singsi aikhoina masibu GER ki manung challaba haibadi gross enrollment ratio da makhoi gi maming si yaurakani aduna maram oidana gross enrollment ratio calculate tawba matamda hojik leiriba drop out to oiragadi angang si education phangdre haibigi wakhal si drop out oirasu education di phangne haibigi wakhal ama nosinama lakani masini magi school level sida aduga sinataba ojasingi parent ki initiative financing teachers training program da ahongba kaya leiri adu ai sigi sina tangka ga moina thamjage hoi masi kana bagidi loiba nai roi amna masi matang na khangning ba yam leiri aduga tongan ba mahiroi sing aduga masi mari leina ba sing ngasai khangbining aga su ministry website to changaga khangba yai bo phun leire aduga tongan ba khara ai pukhacha gi ojang ngasai gi governance in both school and higher education har kai masi gi school amade higher education ni marakta governance masi matau karam no masi mtang sig te taknam do thambiu hoi higher education gi si ai kaino ani maksi ngang ba kan da mix up si yam boy kadaba na school education gi thamjage do higher education si ten tak na thamjarange governance da hojik oiriba school gi governance si aikoi gi governance hydring da ai chawrakna masi gi framework ama ai mayam da present tawjage school education haibasi hojik janari basina constitutional framework amadi constitutional vision da yumpham oiraga aikoina national curricular framework haidana framework ama semi masi hana MSRD gi makhada NCERT gi thausil makhada tawnai madudagi amuk center na curricular framework si semaba matungda central li control tawba board natragana state na control tawba board singda magi state ki curriculum semnanabagi dama hai framework sigi manung chana curriculum semnai masigi curriculum sigi matungda aikhoina syllabus sigi matungda textbook sigi matungda tambiba amadi takbibagi thabak teaching learning process lai madagi matungda evaluation sigi matungda aikhoi certification lai certificate sigi matungda magi dignity job
opportunities masi lai masi sorak framework ni aduna hana lairi basida framework sina center na sem aga curriculum textbook teaching learning process evaluation na sing basi state level da ayamana tongnai centrally controlled over CBSE gumba natana adubu NEP 2020 gi makhada di hairi basing sida curricular framework ama center na semagani curriculum ama su center na semgani textbook su center na semgani exam su centrally controlled togani panjaningba amana exam si class 3 da class 5 da class 8 da class 10 da 11 da 12 da 6 months kudingi tangkak naina national testing agency haibana atarakam laitana exam amma lakani masi centrally coordinated oigani aduna ngasai sigi governance da state na logataba hana loramba sima hojik central na loksan khre aduga governance da school ka maina govern tawi hojikti state level da school ki governance sigi khwai digi thodang lori basi department of school education ni masibu samna directorate of school education hairiga su khangnai DSE hairiga su samna khangnai hairiba DSE sigi laujari ba role si hojik masigi mahutta aikhoi institution ahungu masemakani ahan institution sina triple SA kawi hairiba triple SA sigi asangba form sai haijage state school standard authorities haidana authority masemakani hairiba authority sigi magi manpower si maru aina hujik leriba SCERT sigi meeting si sizinagani adum oina ma SCERT sina state ta amuk report to bugi mahutta makoina NCERT ki supervision makada hairiba triple S sigi magi direct reporting center si Ministry of Education si oigani masina ahanba institutional reformation ni ani subada hojik leriba ko sembo hairasu aduga board po hairasu sigi mahutta BOA natragana BOE haidana board of assessment natraga board of examination haidana amalakani hairiba board of assessment aduga board of examination asi akoigi centrally controlled over general education council haibasigi makhada NTA haidana national testing agency haibasiga tie up tawrakani aduna state level la lairiba board of examination asi akoigi school complex siga amuk mari lenarakani aduna examination si school complex tagi board of assessment dagi NTA dagi ministry of akoigi education sumain tawdana satkani hujik lairiba governance sida hujik lairiba department of school education under education department state ki lairiba sida lairiba haksing si masi sendok senjin tawraga state level la lairiba department of school education sida hak ani khak pirakani hariba hak ani si ahan badana short term ko gani ani si badana long term ko gani hariba short term sina sahi amagi oigani long term sina sahi ahumgi oigani aduga hariba long term amadi short term ani sida provisioning ahum makoina tawba yarakani amana financial provisioning aduga amana infrastructural provisioning aduga amana facilitative provisioning hariba provisioning ahum si subnattagi tam ani sigi manungdani aikhoina khangadaba amana NEP 2020 na premises amakak sagali governance ki matangda karamba premises no hairagadi state na school gi paisa su piba aduga state na school gi apa phata su yangsanba aduga school na state ki education department ki missionaries including school teachers makhoi sibu amuk su control tawbagi haksi conflict of interest lay aduna maram oidana state na implement tawbada saruk yaba natana financial provisioning appointment amadi accreditation gi rakhaksi layroidabani haibisi gi makhada NEP gi makhada state na tawgadabagi thabaksi aduki matik piction gre madudi private school natraga government school state na run toriba government school please note it very carefully hujik lairiba state government na run toba school khuding mak private school ga state ki school amaga anigi marakta treatment da karisu khenaba lairaroi masi governance ki anuba issue ni karisu khenaba lairaroi haibadi
ट्रिपल एस ए की रिपोर्ट मतुंगिना एक्रेडिटेशन की मागी इंस्टीट्यूशन से लाप मतमदा प्राइवेट स्कूल दगी लाप रिपोर्ट का गवर्नमेंट स्कूल दगी लाप रिपोर्ट का पैरामीटर सी सेम पैरामीटर द टेस्ट होगनी अदुना मरम ओइदना गवर्नेंस दा स्टेट गवर्नमेंट रन तौब स्कूल का प्राइवेटली रन तौब स्कूल का अनी मरक खेनब लेरो अदुमोइनमा सेंट्रल गवर्नमेंट रन तौब स्कूल सिंदी कदमोइना नवोदय CBSE गुम्बा नवोदय गुम्बा हाइरिबे स्कूल सिंसिदी हाइरिबा पैरामीटर सिंसिगी मनुंग लेते अदुना गवर्नेंस तदी अदुकी मतिक अहोंबा लाख्रे हाइरिबा लाख्रिबा सिंग सी 2021-22 दे खोइ लोइना उबा फंगबनी Okay, I'm no idea. Was say topic si amaro iba topic aman na haja batharai side ki se ongan hajeri aduga masi maro iba aduga takwi tambiri ba waja sing aduga mahiroi sing amaro iba ni masi policy sima shem khrabani na policy si soidana thabak oina torokani aduga awon ba khara ahong ba khara di soidana la kadori education gi system sida makha khajitang tajarakpada leijari ba matam sina su ten mani no ja adu khangjaning ba su am lei matek aina khangjaning ba point khara su note tawjari adu what about the financing in both school and higher education higher gadi kari habibi hai oda si matang se NEP 2020 na financing gi matang da promise to ba point ahum khaktang ai highlight to jake ahan bada private school sing na makhoina darkar oba paisa sing to parents sing dagi matik chana lawkhat pada karigumba triple s ki website ta disclose to oiragadi athing ba leiroi parent na piba ngamaba school na arot pa leitraba adu itardi makhoina lowning ba paisa du kaya no habidu upper limit ama leiroi okay number 1 point number 2 point ta angang sing dagi natraga parent dagi natraga na karigumba mafam amadagi money collect over matamda ngasi darkar oiba money collection tobata natana future da education da invest togada bani se khudam hoina sahi taragi matungda aikoi college bani expand tok jage natraga na sahi taragi matungda aikoi stadium ma sajage haibeki plan leiragadi madu school authority duna surplus fees kawi masibu masi collect over yagani provided masi spell out tawragadi loan tawgadi yate ko ahum sugada yam important hoba mana private institutions sing da government ki resources sing available hoigani be it physical or teaching resources masi bo khone twinning kawi school complex hi manung da ai khoi di government ki oja sing si private school da tambiba aduga private school ki oja sing na government school da tambiba gi khudong chaba si lakani masi bo twinning haibadi tangai phadana government school amaga private school amaga jura chalanba aduga private school da labor resources sing aduga government school da labor resources sing share torokpa se kudamana nimala baski magi leijatabudu johnson higher secondary dagi lawba johnson higher secondary gi leijatabudu nimala bas dagi lawba masi resource sharing kawi aduga yam important hoiba NEP na yamna mayek sing na iba amana the best practices of the private school will be please mark it will be institutionalized in government schools haibati karamba practice fu best way gedage haibasimati haidokte adumena private schools in the tauba best practices of teaching of governance of maintenance masi government school tasu practice to gedabani haibasima aduna masigi governance ki matang da financing haibasigi matang da mayam dagi collect to basima limit lekhidre ani subada state government tagi makhoina leiriba provisioning si short term haba maga long term haba maga leikre aduga ahum subada NEP 2020 na government school singsigi oja singsigi matangda financing of mari lenna tangai phadana ekhoina point om kathangai highlight tawjage ahan bada government school singsida leigedariba oja singsi supnatagi mainstream education full fledged nunti lakataba angang sindu tambina bani nasai gi educational fold da multiple pathways da online gi aduga koi open schooling gi vocational education gi natragana home schooling gi didi makhoi si yawroi
aduna government leiriba oja singsi hojik leiriba oja singkiti akaiba leiroi haibisi ei thamjage adumoina makhoi government school da tambibada natana private school da tambiba natragana school complex ki makko koiriba private school amagi makhada magi supervision makhada multiple school da tambirakpagi khudong jaba leirani aduna di anauba oja khanba matamda hojik si oja khanbagi khudong jaba si leirakadra leiroidra samna haiba tarabada government na paisa puthoga oja khanbagi wakhal si makha tarakidra taroidra haibagi matangda NEP gi magi maningdagi na mamang phawbusi ekhoina phajana paragati promises of providing financial provision for new appointment of the teachers are extremely dim aduna government school oja amukhana khalakpagi khudong chabase masi mamang amadi matungsi paragati khalakpati yai but promises are not there masi ekhoi oja khangatabani haibagi wakhal simadi leitre masiga iroinana ekhoi gi oja singi training tawpham stand alone BH sima bire college sima ekhoi muthalani dem college da leriba BEd college wangjing da leriba BEd college bisenpur da leriba BEd college makoi si NEP gi 2020 gi makhada hingbang ngadaba college amata nate makoi si muladabani makoi muthat khibaga loinana kanabu BEd tamangadage haibasi school kayada BEd sing si thabak phangadage haibidagi projection gi makhada admission si tawrakani aduna number of BEd college aduga number of BEd students si masing yamna tarakani aduga iroinana BEd college sing si independently stand alone college sing si leiba yadrabanina university sing da leiba college khaktani makoina BEd college ki training pirakaduri adu nasai oja je makhal kaya lakadagi haibasi mai koina nainaba ma changi BEd yaudaba oja gi masing hengalakani aduna hairi basing sina government na nasai gi paisa pithokani haibagi warol yauba line si NEP dadi yam tangna thoe aduga paisa khonggot pesi yare niyom chumagadi haibasimadi yam toina panbo aphamni tawudati khonggot liba paisa si education decision nagadabani it must be philanthropic aduna triple P public spirited philanthropic private parties sima yamna toina NEP na encourage to aphamni aduna financial provisioning gi matang se public spending gi matang se madi it looks like not so promising yam nuai se oja masi topic si am nuai badi oiri hoji oige dori si pipam si changes sama hai tare adu kadai phauba mayam o hangsu yam hangbire policy sigi matang da semakadori si sarkar na masigi policy ma 2020 NEP gi lepai si manipur da kadai phauba ngamgadori no khotgadori no haibina chingbo wa hang ke amarum mayam gi lai adu ga masigi yeng batari anyway adu makhata jabada point amani khak leijari oja maroi ba hai tare so sigi pipam si lagadi hairi buff officer sing sigi matung ina hai tare what about teachers working condition and prospects harigadi kari haibi ai sar sidai okay mase oja haibasida khwaidagi marai bu phaba in terms of social security adugo khwaidagi laibak thiba in terms of status harigadi government oja sini haibase thamjage hujikse government oja se pay wangi qualification so yamna wangi adugo moise akogi laibak thidana akogi san gari singiba sanna talakpada sajai jaba dumaina mayamgi akhoi mayamna khoi ji kitang tatita waina ngangbi basi social media na sing saibam ngam mai tare hoi ado moigi marai bak ama adegi private school da leiba oja sing marai bak ama ani si NEP 2020 sida piri basi ai tongan ba kakhan ani thokna khaidok sege ahanbada government school singi ojagi matang dai thamjage ahanbada private school kisu government school kisu financial incentive natragana academic incentive in terms of further study natragana in terms of promotion si merit based oigani masi seniority da leiroi number 1 hairiba merit si aikhoigi CPD haidana akhoi career progression development haiba program ama madu chahi mada 50 days ki CPD online participation lakani madudagi makoina criteria ama semakani adudagi amuk NTA haibasina 6 monthly natraga 3 monthly oja sing si evaluate togani
hari ba sing sigi makhada oja sing sigi merit based tenure system haiba ma semakani hari ba sigi makhada samna hairabada school education dagi na higher education fawbada leiriba structure sida oja sing si hojik aikhoina magi spirit si samna haiba taragadi concept of permanent employment si yam na dimoire adu hire and fire if you work it if you cannot work it please leave it I will see am strong oiragani aduna masigi tenure system sigi makhapona oja si ma promotion phangba yai demote tawba yai suspend tawba yai aduna government school singi oja singi physically riba akhoi government school ki oja oirabani kaisi wani ngai leitreda haibagi nungai thokpugi wafum sima basima kitang khandaba chume ani subada government school sing si hojik se akhoi ki akhoi di chhatra tara mukhaktani da leiri se oja di akhoi mangani aduna week si enthoga nong dum kanara si attendance de nong sign toraga loreda haibase masima yani thajde karigunu bu school amagi oja haibasima tokrani school complex amagi oja hairakadoribani aduna kudamoina wangjing hairiba jaga sida lamding high school si khwaidigi staff yamba qualified teacher leiba school ni haina khallasi madugi akoibada leiba private school sing sida di oja si leijatre khallasi adumoina makhoina angang sing si result fajana puthokpo oiragadi sahi ahungi lakadoriba accreditation du da lamding school gi government school teachers sing si school complex da leiba private school natraga government school satra yamba jaga da makoi si tambi ba thara ani masi ba koina resource sharing kawi adu idardi hojik leiba government school sing si gi oja sing gi nungai jabasi makoi gi school gi satra satri tambi ba da nungai jabasi gi mahutta noi school ri satra satri leitrabani na akhoi gi private school satra leiba si da tambira ro haiba kanda no haigi hairagadi mamai thangda resign toba natragana akhoi panel election lakpa yai aduna oja singi damakta di masi kitang khu sen ba change so sima hoi adagi ahum subada oja si yam phaba aduki matik phaba mana si yam phangba adu itardi yam thunamma promotion phangani okay adubu government school ki oja si da promotion si pipiraga thamada mana 70,000 ji phangba sida manak nakpada masak thokpa private school amana masigi oja se akhoi gi do hendradi akhoi gi business ta haina ba akhoi unit selling point USP se masi phangaroi hairagadi nang government da 70,000 phangbagi mahuta ai private la au ai lakh amaga lising kun pige ga ina bargain ji tawra agadi government school afaba oja si masi private school da chatpa yabagi khudong chabasi NEP gi new policy sida thongji hangbo e haiba tare aduna government school gi oja sing sina tandem mande tawragadi yam wara ani adagi mu private school gi matang se masida yamna important oibama NEP da aina haijari ba khudingma I have 100% confidence I'm quoting it right from the NEP 2020 masi tawsana banatiko mayamna karmuka da waiba tai to bakanda as woira moida haibagi chingna ba se he leina da dinate kudamoina private school si masida yamna important oibama na hujik laiba right to education act 2009 sigi makhapona tangai padana fulfill to gataba schedule list haidana amalai infrastructure masi wegedabani teacher gi masi wegedabani aduga toilet laigedabani masi aikoina input ko NEP 2020 da hari masi input haibasi de emphasize tawrani input che ko yengaroi kari yengani adudi output yengani output si kadai degi lakani NTA na national testing agency sina atata kam laitana lawriba testing sida lakani hariba testing sida school si phazaragadi magi input si phajitrasu yai haibanina private school gi oja sing si makhoi hujikle ribasida really good teacher they are okay private school na su makhoi thadok ningoi karigumba quality maintain tawdaba oja oiragadi private school singna in that case nasai leiriba social security sing si leitabani na private school sing si policy sida outcome si phajana ba honarakpani na private school ki oja sing si yam kanna work tawdaba yararoi but unfortunately
government na private school ki oza sing da tigedaba pay structure si masini haibasi regulation ama tawrakadra tawra oidra haibasi madi NEP na mayak sena tawge haibadi pandre tawge pandra kasu tawbige hairagadi tawbibadi ay adumoina promises are not available at the moment. Okay. Aduna private school ki oza sing si pe kayam pirakadage haibasi ki uncertainty social insecurity si yam wang na lairani adu oibataragadi nasai Huzik riba structure sida akhona yengada kari no haiba taragati quality teachers somehow survive quality laitaba teachers sing sidi masi aikhoigi nungsit taraba football da mayamna kawba dumaina kawba tagi punsi si awabu rakadra haibagi wakalam aingonda leise Hoi. Am nungaizai akhoi oza minute se leizari se only 6 minutes remaining ni leizari se do kwahang na mayam le hori aduga mayam na so yam haibiri akhoi ge live NEP 2020 gi masi even Manipur da masi chana bang makadra ga haibagi tongan ba wahang khra sodum lai but masi not only for Manipur gi policy manate all India gi oiba policy ma khangni na somehow it will be masi khara function dikhar di tawrani na khale khara chenthok chenjin thabak ma torok gi khara di leibi yai adu yang phaja phaja wafam singhari oza sing private school da leribo oza sing gi aduga tonga tongan ba akhoi gi sarkar gi oina leribo oza sing si even afabe school manakta leba nga sagi am haijabada campus ki oiba nga sagi teacher for campus ki teacher haiba wahi mala ibanina masidaga lakpa aduga afabo oza sing di aigi private school da takpiru lo tambiro lo ga haibagi kainong ga lakadori adorga di masi masi gakta natan tonga tongan ba hana private school di yauri ba sing oza sing du gi sa jamrakta different sing si gi changes am lakpa yai aduga sai B.Ed tamba kak bagi matang so haibira i adu B.Ed che hana khoi gi wangjing da su leiri tawal da su smain matang leiri ba sing si ju masi sana ro herak pai wafam am leiri tonga tongan ba kya karum aduga kitang tension jarak pada lemor ba minute siga haitare question amani tang khangja hoge ja khoi gi school accessibility and quality question gi matang si kari lakpai yai accessibility and quality questions what about si kari lakpai ai matam ten banina mayam waro bi yade ai sampatna blunt wena haijake hojik lai riba school sing si government school ayamba hingba yam waragani aduna countdown for closing government schools aduga private schools sing hangalakani hariba private schools sing sida tamiba ngang sing si makoi si fees biba ngamba ngang sing damak private school thambiragani aduga hojik lai riba larik tam phangjadraba natragana lairabadagi natragana ana yaktagi natragana disability dagi laik tam phangdriba angang singsi makhoida quality education pigani habigi promise ama NEP 2020 de yaude NEP 2020 ni yaube gunoi online education tawya gani national open schooling da admission tawya gani aduga state institute of open schooling hangdokani masima promise tawre aduga laibak thibadi aikhoi gi hujik lairiba NEP 2020 sida ai masigi close mayam da haijage chapter 3 section 4 amukaso haijage chapter 3 section 4 chapter 3 section 5 the pabiu chapter 3 section 4 da hairivasi angang sigi education pin bagi da mak oja sing amadi infrastructure gi darkar oidaba education gi damak da quality haibasi matau tade okay that means online natragana state Institute of Open Schooling natraga NIOS ki makada admission tawkiba ngasina drop out hainaba NEP 2020 gi matung inadi educational folder chalaba multiple pathways ki student sing haibes angang sing sigi damakte di quality question si laktrabanina overall da paisa paiba mama mapa sing gi maphamda laibak phadana po uba isa sing gi damakte di thoidokna waningai leitre adumanamak leita lairana mapung oiba aikhoigi khunai sigi hauji quality education phangdaba kangbu sing sigi damakta di quality education phangnana bagi leglam amasi aikhoina masi chawrakna yengbada NEP 2020 di na khoina quality education pangdabida education folder legadi madu yamna laihalle akhoigi masida yamna tenba matam manitanga panjage knowledge gi matang da yamna important ba khara lai khoi gi to amobu ro private ku ro su government ku ro su school kuting makta magi da makta di central government na promise tore haribo ojasi triple SSTA kawi 3D standard simple Sanskrit
STS haibana Sanskrit masigi ojasi masi optional ni adu warasu masi promise tawre aduna koi meteron hairabasu haitrabasu tribal silinau singna singi silinau singna pamabasu oja amagi employment pige harabadi triple SST gi oja amagi damakti tolop se ngairaga leire haibasima NEP 2020 na promise tawre NEP 20 issue ahum khak ekhoida sagalai ahanbe issue na over centralization aina sunga sai haije masida matam ten banina ai panbada waragani adubu yam ten na point mari manga se ihal hanbada angang pokpetagina chahi ni pan phapugi dama national pedagogical framework for ECCE haibama center na tawrakani masi state government hand over tawgadaba implement tawgadabani aduga preparatory level dagina secondary level fawgi curricular framework aduga textbook teaching learning process teachers training program mas khwaidagi tenba 1 week training program dagina sahi mari sangba B.Ed ke program centrally loina masi control tawragani masi NCTE gi makhada lakani adek matamsi leitre tu ai mayamda amakhatanga ai thamjage Sanskrit system haiba ma lakani hariba Sanskrit knowledge system simati aikhoina masi pamdre haidana khagadaba mande aduna haining ba kayadi kongaini adubu ai mayamna funda aina haijaning bisgai fadana NEP 2020 se amu khanna kopna naina ba khanna ma sangi comment na tauke hairgadi aikhoina tingungam ba natte haiba simaksu undemocratic aikhoigi government se aikhoigi damak leibani aikhoigi apen penda da tabi gadaba government ni aduna aikhoina kop engaraga kharadang kadawaida semdok sige haibagi haktu phawbudi aikoi lawsi haibasi ai mayam mafamda appeal tawse hoi baza wahang su mayam tabiri basing marak ta haitare yamna topic si khoina chumna masigi topic si atopa discussion nama haitare na taba education ya mari leina ba topic amani marak sida RK Bir Chandra gi wafam sing 2020 gi manung chanmra diksa housing online the ADC tau ta kari tarukta tauriba training asigi matang da su khangbi ningi haidana tak pirakpa adagi Robinson Jumnam na Manipur ge policy da icha larik tamhalle private school da icha aduga masigi tonga ton ba layeng lagana private school da adubu icha thabak tong da government school da thabak tori si kaigi no tonga me matang smain hangbirakpa lady anyway koigi sajidana haibirak da Sanskrit amuk tamba taraba oja oibagi haibire hojik Sanskrit ki matang ma haibire se masigi matang sima chumena haijage ai masi NEP 2020 gi makadani aduga Sanskrit ki masu chumena haijage ai masi NEP 2020 gi makadani okay aduga hojik even akoi gi private school ki hojik fees lobagi matang da 30% fees lobagi matang ma hojik nainari basisu masigi notification si mayamna mun pabiraga di adum masida highlight tawra ani masida central government ki ingit ki makhata semba notification ni haibasimusu adum yaujarabani okay aduna NEP hoi yam nungaije oja mathang da haitare another mathang gi amada question je torga amuk episode se ani su da yaroi dori wang si mayam la ibani na maram di khesek tang khana ra loi ba yaroi dori wo fam chiuja adu another next coming weeks da haitare adu oja ge sang ma yang kan da su koini hena tong no bhona jage thorom se dum khangau de pungam gi maya dum phajan kre adu koi thorom se da 30 minute khaki arrange taw bani adu so mathang sang tok pade gi question chine am lak pade haitare ojik se aina makha thana khangjening baji social justice and education provision ai masi matang su khangningi aduga curriculum and masigi pedagogy masigi goji masigi matang su khangning balai adu what about examination haiba ngasagi takpi ba teaching method to honga ga di what about examination aduga tonga implication of NEP 2020 na government school ga aduga khoi government higher education siga kari masigi difference lakadaba aduga implementation of NEP 2020 in private school and private higher institute haiba ma private school haiba ma private higher institute haiba ma lakadori adurgadi ani sigi marakta leba aduga teaching community teachers sing sigi magi teaching gi kano haitanga sai B.Ed ka khidorom ni na madugi tonga ba laiba teachers sing sigi magi teaching community
community gi haitare sigi matang sisu khangbi ning ba leijai aduga not only sidala ise guardian gi wafam amu lani guardian gi laga de madu community parents sing sig implication of NEP 2020 da masig in community the parents sing gi mai gi thodang si kari no haibama ada what is the role of state government under NEP 2020 in both school and higher education haibada hoji mayam na hangbiri si masi NEP 2020 si chanar ka manipur de chanar ba yagadra chanar kadra haibagi leiri manipur de karima project ma hojok se ayam tam fail loibani na miyam sin chingna ba ma hana mang de leire hajari baja aduga le mahori ba wahang sing se overall mathangi amuk episode ta haitare madugi talks amuk sinjarake ojagi sangba yengaga aduga hauji ojana lebiri si mayam da amta haibiramo ojana hauji lebiri ba mofam si so jamta tambi ya hauji ti ai silong da leijeri ai silong ki khasi hills ta educational experiment ma kuire satha jarakpa aduga hairiba experiment sigi tangkak ama mafam sigi miyam singda sinahuba matam haibaduma hek phangbada ai ramdamda mu hotna chenjarake akhona tajabada di oja ming phawda khasi gi ming hape khasi gi praja me amno oja di satpe yara roi haidana faraga thame haiba pawju da jai adu kare haitare ko education si khoi gi lamdam sig diam sothari banina oja gumba si samna hairabada yamna maru oi haitare ko lamdam sigi adu oja ga de somda silong da faraga khasi gi me amna thamgre ming phawda khasi gi ming gi respect tawgre haiba ta jai masi chumba jaloja hoi culturally khasi je ai khasi da ngangba khasi da mi khatnaba mukai gi mapukning phoisau han babaw ngamna ngangba ngamjare hujik se aduga kai NEP gi matang sida webinar na sing je khasi da sudum organize tawse adu akhoi gi makhoi gi sida cross cultural context aina khara hena changjallu bisidagi aina khangjarak pasi karino haiba taragadi laibak thidana aikhoi gisida aikhoi nate yam tanaba sovereignty haibama mayamna tarangani ningtamba haibase aikhoi su aikhoi gi wakal sida ningtam gi wakal hil se dum lai adu aina khara hen kupsan nei najabada aikhoi gi epistemic sovereignty iningtamna khanjaba iningtamna phongdokpa iningtamna thabak suba iningtamna hingba iningtamna semitlon semgachaba iningtamna saukhatjaba iningtamna malem sida aikhoi si kanano haibagi khoi gi uchchanabagi khudong chabase masi gi thauna sibu yokhat pi bangamba education policy ma tangai phate haibisi ai mayam da thamje thank you yam nungai je oja India is a sovereign country I was hoi habi sovereign country si da laina aikhoina matik thokna aikhoisi hinge haiba taragadi mayamna di thodokna khangbidaba education haibasi school kaba school kumba tuition thaba fees piba exam thaba chatpa masidi operational structure na tani masinatte aikhoina yengadabadi education hairagadi aikhoibu mi oina hingnabagi dama puari gi saktam si kaitana historical being ama haibasi ngarang thokibaduga ngasi lejeribasiga hayengi aina ikhau langliba aigi manglang siga anigi murak sida aibu ubigadaba aibu aigi tungi adugumba fajaraba taibungpal amadu pubigadaba wakal lising si karamna purakadege haibasi dine ikoina education si yamna mathau tarakadurise aduna education must be emancipative, it must be liberative, and it must all make ourselves an enlightened human being. Masi tawangam education jide masi akoina education ni haino akoina lobasi langli ni haibasi mayam funda thamjage aduna ai apel amasu tawjari ai khoi gi leriba historical being maitai haigadra khangdaba aduga ai khoina lairik tambagi mingda thabak tagi nathairakpa amadi paisabu lairagadi akhoi loina yai farakani haibagi wakalama lakwa chingtam ani yanadaba amadi aikhoi ngaton chabagi mahutta khoi gi tumyak pichana na bohanarakpa aduga aikhoi gi chanabida yauramba machang sing hundokraga aikhoi gi chengi mahutta wai chaba dumaina aikhoina chariba aikhoi gi laibak thiba punsi se masi sajai chari me da nareng su mu khusalakpagi wafam amma aikhoi samajda leiriba sigi aikhoi masingi kang pari sida india government aikhoina kari saibasi yamna
ꯇꯉꯥꯏ ꯐꯗꯦ ꯍꯥꯏꯕꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯈ꯭ꯔꯦ ꯑꯣꯖꯥ ꯑꯗ ꯅꯦꯛꯁ ꯃꯊꯪꯒꯤ ꯇ꯭ꯌꯨꯁꯗꯦꯒꯨꯝꯕꯗ ꯑꯃꯨꯛ ꯍꯟꯅ ꯃꯈꯥ ꯇꯥꯕ ꯂꯦꯝꯍꯧꯔꯤꯕꯁꯤꯡ ꯍꯥꯏꯇꯥꯔꯦ ꯁꯣ ꯃꯁꯤꯒꯤ ꯃꯔꯝꯗ ꯑꯩꯈꯣꯏꯒꯤ ꯑꯇꯩ ꯇꯥꯕꯤꯔꯤꯕꯁꯤꯡꯅꯁꯨ ꯍꯦꯟꯅ ꯑꯃꯨꯛ ꯖꯣꯏꯟ ꯇꯧꯕꯤꯔꯒ ꯑꯩꯈꯣꯏꯒꯤ ꯇ꯭ꯌꯨꯁꯗꯦ ꯅꯨꯃꯤꯠꯇꯒꯨꯝꯕ ꯑꯗꯨꯒ ꯑꯃꯨꯛ ꯍꯟꯅ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯊꯧꯔꯝꯁꯤꯗ ꯋꯥꯍꯪ ꯀꯌꯥꯒ ꯂꯣꯏꯅꯅ ꯂꯥꯛꯄꯤꯌꯨ ꯋꯥꯍꯪ ꯃꯌꯥꯝꯒꯤꯁꯨ ꯑꯗꯨꯝ ꯂꯧꯈꯠꯆꯒꯦ ꯑꯗꯨꯒ ꯃꯁꯤꯒꯤ ꯈꯪꯕꯤꯅꯤꯡꯕ ꯆꯤꯊꯕ ꯀꯔꯤꯒꯨꯝꯕ ꯂꯩꯔꯒꯁꯨ ꯃꯊꯪꯒꯤ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯇ꯭ꯌꯨꯁꯗे ꯅꯨꯃꯤꯠꯇꯒꯨꯝꯕ ꯑꯃꯨꯛ ꯍꯟꯅ ꯇꯣꯛꯁꯤ ꯃꯈꯥ ꯄꯥꯔꯠ 2 ꯑꯃꯨꯛ ꯆꯠꯊꯖꯒꯦ ꯑꯗꯨꯒ ꯑꯣꯖꯥꯒꯤ ꯐꯖꯔꯕ ꯋꯥꯐꯝ ꯍꯥꯏꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯏꯄꯥ ꯏꯄꯨꯒꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯍꯥꯏꯇꯥꯔꯦ ꯃꯁꯥꯗ ꯌꯥꯎꯖꯔꯤꯕ ꯀ꯭ꯋꯥꯂꯤꯇꯤꯗꯨ ꯁꯤꯖꯤꯟꯅꯗꯗꯅ ꯍꯥꯏꯇꯥꯔꯦ ꯑꯣꯖꯥꯅ ꯍꯧꯖꯤꯛ ꯍꯥꯏꯕꯤꯔꯤꯕ ꯁꯝꯅ ꯍꯥꯏꯔꯕꯗ ꯌꯨꯝꯗ ꯂꯩꯔꯤꯕ ꯉꯥꯅꯨ ꯌꯦꯟꯒꯤ ꯃꯔꯨꯝ ꯍꯥꯎꯈ꯭ꯔꯕ ꯀꯥꯟꯅꯈ꯭ꯔꯕ ꯏꯁꯥꯗ ꯀꯥꯟꯅꯈ꯭ꯔꯕꯗꯣ ꯌꯣꯟꯊꯣꯛꯑꯒ ꯊꯨꯝꯌꯥꯛꯄꯤ ꯂꯩꯔ ꯆꯥꯏ ꯍꯥꯏꯕ ꯋꯥꯔꯤ ꯑꯃ ꯌꯥꯎꯔꯤ ꯑꯣꯖꯥꯒꯤꯁꯤꯗ ꯏꯖꯨꯀꯦꯁꯟꯒꯤ ꯃꯇꯥꯡꯗ ꯍꯥꯏꯇꯥꯔꯦ ꯁꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯑꯗꯨꯒ ꯃꯊꯪꯒꯤ ꯑꯃꯨꯛ ꯁꯦꯁꯟꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯉꯁꯤꯒꯤꯗꯤ ꯌꯥꯝꯅ ꯃꯤꯅꯠꯁꯨ ꯌꯥꯝ ꯍꯦꯟꯈ꯭ꯔꯦ ꯑꯗꯨꯒ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯃꯊꯪꯒꯤ ꯁꯦꯁꯟꯗ ꯊꯦꯡꯅꯕꯒꯤ ꯑꯌꯥꯕꯗꯣ ꯑꯃꯨꯛ ꯄꯤꯕꯤꯅꯕꯁꯨ ꯅꯣꯂꯨꯛꯆꯔꯤ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯒꯤ ꯃꯥꯏꯀꯩꯗꯤ ꯑꯣꯖꯥꯕꯨ ꯍꯟꯅ ꯏꯀꯥꯏ ꯈꯨꯝꯅꯕ Thank you, thank you. Sir. ꯊꯥꯒꯠꯆꯔꯤ ꯉꯁꯤꯒꯤ ꯍꯥꯏꯔꯤꯕ ꯊꯧꯔꯝ ꯑꯁꯤꯗ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜ ꯊꯧꯔꯝ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ NEP 2020ꯒꯤ ꯄꯣꯂꯤꯁꯤ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯈꯟꯅ ꯅꯩꯅꯖꯕꯅꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯍꯩꯔꯣꯏ ꯀꯌꯥ ꯑꯗꯩ ꯍꯧꯖꯤꯛ B.Ed ꯇꯝꯒꯅꯤ ꯍꯥꯏꯔꯤꯕ ꯑꯗꯒꯤ ꯈꯟꯕꯤꯔꯤꯕ ꯉꯁꯥꯏꯁꯨ ꯀꯣꯏꯁꯟ ꯑꯃ ꯂꯥꯛꯈꯤ B.Ed ꯇꯝꯒꯅꯤ ꯈꯜꯂꯤꯁꯤ ꯃꯁꯤ ꯀꯛꯈ꯭ꯔꯒꯗꯤ ꯀꯃꯥꯏꯅ ꯇꯧꯕ ꯈꯣꯠꯄ ꯗꯦꯟ ꯍꯥꯎ ꯃꯁꯤ ꯃꯊꯪꯒꯤ ꯀꯣꯏꯁꯟ ꯑꯣꯏꯅ ꯔꯥꯏꯁ ꯇꯧꯕꯤꯔꯣ ꯃꯊꯪꯒꯤ ꯑꯅꯥꯗ ꯑꯩꯈꯣꯏꯒꯤ ꯑꯇꯣꯞꯄ ꯅꯨꯃꯤꯠ ꯑꯃꯗ ꯍꯥꯏꯇꯥꯔꯦ ꯃꯁꯤꯒꯤ ꯃꯈꯥ ꯆꯠꯊꯖꯒꯦ ꯋꯥꯍꯪ ꯀꯌꯥ ꯃꯔꯨꯝ ꯂꯩꯍꯧꯔꯤ NEP 2020ꯒꯤ ꯄꯣꯂꯤꯁꯤꯁꯦ ꯇꯉꯥꯏ ꯐꯗꯅ ꯆꯠꯅꯔꯛꯄ ꯇꯥꯔꯒꯗꯤ ꯃꯁꯤ ꯃꯅꯤꯄꯨꯔ ꯈꯛꯀꯤ ꯁꯦꯝꯕ ꯅꯠꯇꯦ ꯑꯣꯜ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯁꯦꯝꯕꯅꯤ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯆꯠꯅꯔꯛꯄ ꯇꯥꯔꯒꯗꯤ ꯍꯧꯖꯤꯛ ꯏꯖꯨꯀꯦꯁꯟ ꯁꯤꯁꯇꯦꯝꯗ ꯀꯔꯤ ꯆꯦꯟꯖꯦꯁ ꯂꯥꯛꯀꯗꯒꯦ ꯑꯣꯖꯥꯁꯤꯡꯗ ꯀꯔꯤ ꯂꯥꯛꯀꯅꯤ ꯄꯦꯔꯦꯟꯁꯁꯤꯡꯗ ꯀꯔꯤ ꯂꯥꯛꯀꯅꯤ ꯑꯗꯩ ꯒꯚꯔꯟꯃꯦꯟꯠ ꯁ꯭ꯀꯨꯜꯗ ꯀꯔꯤ ꯂꯥꯛꯀꯅꯤ ꯑꯗꯩ ꯏꯚꯟ ꯄ꯭ꯔꯤꯒꯤ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯑꯪꯒꯟꯋꯥꯗꯤꯒꯤ ꯂꯩꯔꯤꯕ ꯁꯤꯒꯨꯝꯕ ꯇꯥꯛꯄꯤ ꯇꯝꯕꯤꯕꯒꯤ ꯁꯤꯒꯨꯝꯕꯒꯥꯏꯁꯤ ꯄ꯭ꯔꯥꯏꯃꯥꯔꯤ ꯁ꯭ꯀꯨꯜꯁꯤꯡꯒꯤ ꯀꯩꯅꯣꯒꯥꯏꯁꯤ ꯍꯣꯡꯉꯛꯀꯅꯤ ꯍꯥꯏꯕ ꯂꯩꯔꯤ ꯁꯣ ꯄꯨꯝꯅꯃꯛ ꯋꯥꯍꯪ ꯀꯌꯥ ꯁꯦꯝ ꯁꯥꯕꯤꯔꯣ ꯃꯊꯪꯗ ꯑꯃꯨꯛ ꯁꯣꯏꯗꯅ ꯊꯦꯡꯅꯃꯤꯟꯅꯔꯁꯤ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜ ꯊꯧꯔꯝ ꯂꯣꯏꯁꯤꯟꯖꯔꯦ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ JM ꯁꯩꯒꯨꯔꯖꯝꯅ ꯑꯃꯨꯛ ꯍꯟꯅ ꯏꯀꯣꯛ ꯅꯣꯅ ꯈꯨꯔꯨꯝꯖꯔꯤ